Hello, I giving Boboy na may rakpam. Nahanam po mas Esorbu wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapalna Esorbu hina nungsiba amasung Mahakki mi aduga Mahakki singlup hina nungsiba sini. Diba hak na nahak na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapalna. Nahakising lupa hina nungsiba, nahakising lupa luching musing buhina nungsiba, adu kwai maru oina, Esorbu matik mangalig na maghingba punsi da chakot pa adu, eki prathanani. Ibang Mahakki wapaw, taminas. Sabi isang-isagi Bible sing ito ihak lunan na ahan ba Johan pandup ani pada humdag na tarug tahang dokpi. Sorry why na matosum na ito na le. Eko na Mahakki yathangsing aglabadi masigi mapalna eko na Mahakki khangi heba khangi. Ay na Mahakki khangi. Hay na kanagumba amana hayraga Mahakki yathangsing aglabadi mahag minamani. Achumba do mangonda leite. Adu Mahakki wa ngak pa mangonda Mahakki nungsiba adu mapungphaba o helle. Ay ko na mangonda lay haibasi masadig ko na khangi. Kanaguma man na Jisuda leng na lay hairabadi mahak na chalam magumna mahak mak nasu chatpa tai. Masih Esorbu wahay ni prathna tau si Khristagi matingis. Ipa nahaki wahay gi matiki makhada nai hak nahaki mising gi mangda nahaki inba adu pathokraba sastra gi mafam masidagi aduga haiba sastra asigi matungina haidokchanabagidamaka lepchare. Aduga nahaki meeoi kraba hoi khuding mag nahaki wahay asida lakchari. Thawai Singh ba nahak na tabag subi. Prabhu ning na sige makada pam kraba meeoi khuding mag wakhal tongale thamoy tongale chahi tongale aduga phibam singlo na mag tongale. Aduga haujuki mi pungja asida kanana kari khali Prabhu nahak loina makhangi. Kanana karamba pap ka lan thengnari nahak na loina makhangi. Kanana awaba khangli nahak na khangi. Kanana harauri kanana tengthari ibungo nahak na loina makhangi. Ibungo nahaki khangbiba khuding magsing asida Prabhu nanayaki nizaba amasung nonzaba adudi nahaki wahay asina wangang bi. Aikogi thamoida, aikogi punsida, aikogi wakhalda, aikogi koktagi na ton, aikogi hingliba punsigi mipal khudimok sing asida ngasigi numida nahaki wahay na wangang biduna nahaki haiba innaba aikogi hina tambi. Prabhu pap sin basing nologhan bi. Pap to bog khuding magpui bungon hang nologhan bi. Naki thawjangi mapalna nangon ngaz na hingli ba khuding mag singbu hena thawgot bi. Khu son tharaba masung chok tharaba na cha sing or basun haki wais na ngasig ni da thawgot bi. Nak pu khang dru basing na pu khanghan bi. Aran khubam gi thong hang bi. Nahaki wahay asina aikoy bu semgat pi aikoy bu sagat pi aikoy bu semdok pi nahaki aning bagi matungin Thawai Singh ba nahaki mateng nizari mateng pangbi ipum khuding magpum aikoy bu ay hakbu Yesu Khristagi mga nizari bani. Amen.
Jisu Kristana Mahakna hinglingai matamda Mahakki tambiba khudingmak singda Mahakna tambiriba sing adu bu tabaga taduna taubaga Harib ani adugi achoba khenaba adu Mahakna hanjina tambi amsung takpi Harib wahai ase Mahakna karamhaina tambibage Mahakna karigumba ma tambiba lorakanda manakong panba Mahak aduna tajasanu aduga marone khona mathi pandu tarete yengboi batarga de Jesu Kristana Mahakki wahai sing adubu targa tauba sing adubu asengba yumsaba amaga Mahakna pandam oina tawe aduga Mahakki wahai targa taudaba sing aduna lengoi mathakta yumsaba apangba yumsaba amaga changdamne na adugi pandam adu dekhone wakhal tobu oiba targa de meeoi animak yumpham thole meeoi animak yum sai adugi meeoi animak for that matter yum adu leiba howe adubu karamba yumpham no nonglei nungsitna turai ireina lakpa matamda yeiba matamda tekhidaba nung mathakta yumdu cheksinna sakiba asingba yum samagi yum adu khaktani aduga haiba ahanba kanglup adu thajaba sing aduga Johanna Mahakna John pandup ani gi pada ahum dagina taruk phauba asida Mahakna tawriba ase asengba thajaba sing adugi punsidagi suksoi soidena ugadauba mapung bhadan oiba tagasu suksoi soidena ugadauba punsigi mipal amagi matang adu karino haiba inba Esorgi Khristagi wahai yathang adugi haiba inba aigona khambagumna Johanna Mahakki pandup ani se hauba matamda Jesu Krista adu thajaba khudingmaki Wanom biba dharma chenba Esorgi asauba adubu ingtha hankraba pelhan kraba irat pot amo oina Mahakna ulaba matungda pandup anigi pada ahumdagi Mahakna haiba Krista adu thajaba sing asigi mafamda matau tamgadoba khudam amo oina example amo oina Mahakna utpado hore aduga akhoi ahanba soruk mamangi nongmasingda yengkre verse 3 aduga 4 kra lansankra adubu ngasi kilometer akhoi verse 4 dagi mo makhatana yengminagni adubu akhoi verse 4 changdri mamangda akhoi mamangda haikiba maru eba warol main idea main point adu amung ningsingsi karino verse 3 dagi 6 power asida akhoi da tasingna akhoi de sorry wahai asina magi thawagi mapana hairiba khanghaninglibase Esorbu nungsibagi maramna Mahakki yathangsing inba adugi mapalna asengba Khristagi tung inba meeoi amabu khanggani Khangbagi matangdani maramdi adu John gi tendamne John na chithi iriba se asengba thajaba singna makoi asengba thajabani haibado khanghanabagi damaktani adugi asengba thajaba sing adu makoi asengba thajabani haina khangba matamda makoi gi punsida harauba amasung nungaiba amasung achetna lepa hana lairamba adudagi hena chakotpa hana lairamba achetpa yumpham adudagi hena chetpa khongpham amasung yumpham aduda leiba adu mahai adum soidana oigani maramdi sipai khalaba mi amana mahak sipai oiraba matamda ihan hana sipai oiraba matung aduda oikhiba amasung khangkhiba adudagi hena chakhottaba mona kaisu leitanaba honade sipai oikraba amana su gunmen dagi changkhiba yai adubu promotion kananaba gidamak adum honai star kananaba havildar oinaba major oinaba aduga tongan ba maongda sipai amana kaba yaba chang aduda kananaba gidamak adum honai sipai oiraba mi amana asigona khangaba amane company amekta thabak torba mi amane ngasidagi nahak employee oire haina offer letter du tharakpadagi di aduga call letter adu tharakpadagi di adugi thabak to training dagi hek hauraga mathang thabak surak matamda adugi miduna thabak surido karigi wakhal glorena thabak suram gani I mean agent ama oina thabak suram mi adu punsi chupa agent oigi hara kisu sude promotion agent dagi senior agent dagi team leader dagi manager dagi supervisor tongan mo ong the promotion gi demag adum hona kani aduga chama
Karigumba asigi thajaba sing asin makoi thajaba hana khangbugi asit pa thajaba du leibo oiba taragadi makoi da leiba thajaba hingliba thajaba gi punsi aduda hena chakot pa adu oina bagi da makta makoi hona gani haba jon na khang adu adu oipham thokpa amani sorgi wahai na sakhini adu adu kram hana khangani adu ne khoina hojiki maroiba mena idea adu akoina yengmina khibada Esorbu nungsibagi maramna adugi mapalna Mahakki yathangsing inba punsigi phibam amatana circumstances amatana mood na thamoigi apamana hakchangi aningmana chingdaba maongda Esorgi yathang inba. A genuine Christian is known by his obedience to God's commandments because he loves him. Now, Mahana verse 3, the high krabadu. Mahakki yathangsing ngakpa khuding maksing aduna. Sure yathangsing ngakpa khuding maksing aduna. Haiba me aduna Esorbu khangi have the khangi haina happen. Assurance. Now, haiba wahai sing do haina kamatam the verse 4 da. Now, asida John udli base chingi haidok wahai amane profession. Karino? Aina mabu khangi. That's a profession. Hai ba kana hai gani Christian hai na hai krab khudi maksin hai gani aduga mi emana kana gumbana hai ba aina Esorbu khange again asigi khange hai ba wai se karino wakhalna mi emagi matang na khangba adugi maong du natte personal oina mitka yengnaraga punsiga khangnaba amam nai boy batari asigi londa se matai manaugi marak lainani mari adu khangba aduga manaba wahaine aikoin ari bolam naba pa walam nabagi langsing pa matam da maroina mahron pa matam da Adam na Eve pu khanglami aduga Mahakki da macha poe now adugi khangba mo ong adugi matang dane just disconnect oiba atatpa naiba me as Esorgi matang di khangba adu Esor di aibu khangda adugi mo ong dugi khangba du da natte si da haisa aina so Esorbu khangba Esor so aibu khangba now ayana mamangi nongmasing da pa khiba mafam do amukana ningsing se Jeremiah pa kuntrama thagi pa kuntrama thagi na kuntraga mari phauba adu anu walem na bagi wasak pani adu garib anu walam na bagi wasak pa adu da Mahakki missing hai krab khuding mang Esorbu khanggani makhoi gi oina adu garib wai ase aikoina ariba walep na bagi matam da leiba ariba walep na bada like Old Testament ta anu walep na bagi wasak pa sing da hai ba wai sing adu da ubu wai amane ai hak makhoi gi Esor oigani adu ga makhoi ai hakki mi oigani adu gi khangba makhang adu ne now aina Mahakku khange meaning Mahakki aningba Mahakki oiriba mahang aingonda gi kari no pamniba sa harba do chap chana loina ma khange mahang na oiriba adu khange aduna loina ma khaja asigi khange haiba wai asina now adu haiba kana gumba amana sida haira this is profession magi chinna haiba chil hai adune haiba mi aduna Mahakki yathangsing ngaktrabadi meaning Mahakki punsi aduna hingdrabadi Mahakku khangbagi punsi adu Mahakku khangnya haina haiba Mahakki chilhai adu Mahakki yathangsing adu inbagi punsi adu hingdrabadi mahakanano mana khangnya haina haiba mi kanagumba adu kanano mahak minamani or mak chin thiba mini chin phongdokpa wahai aduga hingliba punsi aduga chana daba oiba taragadi asine John hairise
Phanayamna kanna laugera phanayamna kanna haigera hainingba changda hayu aduga piningba maram pinabo hono yeningba maongda yetnaba hono nahakna Esorbu khangni haina hairaga nahakki punsidagi hairuba Esor adugi yathangsing amata ngakdab oiba taragadi nahak chinthiba mini nahak minamba mini nahak oidaba ngangba mini nahak tausinnaba mini nahak sasinnaba mini nahak Esor khangba mi nate. Aduna John Harjit. Amaram thai boy bataragadi. Mahang Esorbu khangni haina hairibagi chilhai adu. Mahakki haiba punsi adudagi udabana maram oiraga Mahakki wahai adu. Ahangba wahai ne. Ahamba wahai ne. Lasingi mapola magumba arumba amata yaudaba uba amata yadaba khangba amata yadaba karigidamokno John asigi matang haraglibasi o maramdi adugi singlup aduda Esorbudi khangni haina hairaga Mahakki yathangindaba mi single aduga Johan gi singlup Johanna chithi se ibi matamda orba sing odugi phim aduga ngasi gi numit orba singlup sing even ko singlup ki marung sidasu yaudaba nate leitaba nate oidaba nate thaja besile na sing aduna hen wangi ma sing hai kraba adugumna ngese ngasi gi makada pham kraba khuding mak sing ase loina ma Christian oi haina khanba oiba tagadi ai apangba pastor oigini ai wakhal tadaba Bible gi matung ya tambiriba aduda thaja ba yana leptaba pastor sing gi marta isu amu soidana oigini Johanna chithi iriba thajaba sing asigi marakta chindadi Christian adu hingdok padadi Christian amon hingdal mi sing lai. Now Christian singi problems ekeno hai boy bataragadi Esorgi wahai gi matungina Esor khang haina lekraba mi sing adu Esorgi wahai gi matungina Aswoiba sing semdok nabagidamag da hairakpa aduga yathangsing Esorgi wahai mapana hairakpa matam khudingmak sing aduda hairiba adu makhoi-gidamak da phananabani amasung aihaga se thajab ama orabani ma Khristagi tung inbagi punsi adu hingba matam da mateng oinabagidamag da haibirakpane semdokpirakpane haina haibadu khallaga aduda nolukpada adugi yathangsing adu inbagi mahuta khangaba Hongdoktrasu yaraba adudagi kana amatana yengsanbagi mathau tandraba aduga kana amatana haibirakpagi mathau karisu tadraba aidi chahi asuk Christian orabani aidi asuk khangabani asuk parabani ai Esor asuk yamna khangabani adugi wakhalon aduda nawangbagi wakhalon aduda semdokpa yadaba chumthokpa yadaba hairagana utubi deuna tasallaga mangak kanbaduda asomdadi yam nolokpa midi manba adu asengmagi adu nolokpa nate adu mangak kanba migi punsine jonam homsida harsisne na adugi punsi aduda ningaidana adumag hingbo oiba taragadi karma punsi yathang indaba punsi yathang innana bagi damakta so honan thaba punsi aduga yathang innana bagi damakta lakpa mateng khuding mak sing adu kakhatpa punsi aduda adum hingbo oiba taragadi na minam bane na Esor khangde na Christian nate imungdagi Christian oina porokpa yai nangi ipa pastor oiramba yai nahaki imam missionary oiramba yai or tongan ba maongda nahaki na Christian community amadagi lamba yai aduga tongan ba maongda dharma gi oiba thabak singda yamna phaba mi ama nahak oiramba yai. Again, here's another problem. Samasya achaw amasu sini Christian sing asigi marakta Esor Christian ni haina haibase Esorgi amasung Khristagi haibe in Khrista amasung Esorbu khangbagi punsi adu Mahakki haibagi punsi adu na chang onbagi mahuta mapan thangi oiba dharmagi oiba thabak sing church kaba Christian gi family amada poomba Christian gi community amada poomba mapa pastor oramba mama missionary oramba audagi mapu adu achochoba mapu great grandfather adu kairoi lekai adugi or purup adugi aham Christian orambagi adugi chatnabi Christianity je chatnabi amagumda ko pari puridagi thangtharakpa punsi amagumna khallaga leiba aduga aduna
Esorbu amasung Khristbu khangba adu Mahakki haiba punsi aduna chang onbagi mota pari puri thangtharakpa aduga wakhalda leiba tauba thabak khara aduna thajaba amasung Esor khangbagi sakpagi problem se singlup khudingmakta leitaba nate aduga akhoi singba asesu aduga mi amma hekta yawba oiba taragadi nungsibada haijari puning hongbi aduga sige matamdi karam missing oramgani sise karam missing oramgani Jishubu kanbiba mapu oinadi losanba adubu prabhu oinadi yadaba Jishu adu aigi papu kokpiba mapu ne hainadi yazaba adubu aigi pap adudagi sengdokpiba ngamba mapu ne hain haibudadi yadaba Now, Christian gi puwari da lana tambibagi makhalam khak thoi aduga hairiba adu lordship controversy hana amakhak leike aduga hairiba adu kaino hai boy bataragadi thajaba singi marakta Christian haina haijaba kangbu singi marakta Jesu Khristagi apaba wapau tarba matungda mahakpu kanbiba mapu oinadi lausanba adubu prabhu oina lausandrabasu mido adum Christian ne haina tambibagi makhalgi oiba lana tambiba amakak tholai Haiba tambibadun hair sini Jesu se nana kanbiba mapu oina nak nasabu papi kanbiba mapu amo oina di thajaraga Mahakku nahaki ningthau amasung mapu aduga prabhu ibungo oina thajadaba oiba taragasu nahak Christian oiba adumak adum oithoi haina tambi aduga haiba missing aduna kari hai Jesu Christ bu thajaki boiba taragadi once nang thajaki boiba taragadi Nahak na tauba thabak nahak na hingba mahing aduna nahak na oiraba kari aran kibam phanglaba adu asokpa amasung sokhanba kari amata leite aduna haiba kanglup sing asina Bible na di tambiba adubu Bible na di tambiba achumba amabu makoina aranba moong sizinaki adudo kari hasuchu adum sizna asigo ming asisu leite banate now asigi lordship salvation haina haira kan the Manipur asida asi sizna badabadi adum aina hingba mi sing kongai ma leite banate aduna haiba missing aduna Esorgi thaujal amasung Esorgi kokpi amasung Esorgi aran konggi wasakba khudingmak sing Bible di chumna tambiba adugi achumbodo lauraga pap henna taunanaba aduga pap te henna punsi pisana nabagi tam khonada banati adudo karamba tambiba Bible tambiba thajab amagi aran kumadu mangba naide adu Bible tambiba achumba mane adu haiba lana tambiba missing amasung lana thajab missing asina di aran kubam se lomba naidana aina tawba thabak amatana mangba naidaba adu oiba taragadi ai Jesu Christ thajari yar ai sarga pakka aina hingba moong de hingba matamda ngangningba wa ngangba khaningba wa kal kanba setningba phije setpa leningba moong da leiba adu even singlu manung da leiba oiba taragsu aina hingba moong de hingba aduga singlu ki luchingba singlu bi chanabi mathau amata ta de ai Christian oire Christian ai bu kanbire ai aran kubam phangye aduna ai na tawningba tawba matamda asi sumang mangdrabanina ai hingba punsi hingba matamda kari haduna who are you to judge me ai ningi me punsi sida waila ibam sung khudom thileba na kanama adu busimadi yanda mai sengse adu aramba tambi bane Jesu Christa ase nahake kanbi mapu khaktang orga prabhu oidaba oiba taragadi nahak na thajari badu Bible gi Jesu nate adubu nahak na sagachaba Jesu ni adugi Jesu aduna nahaki prabhudi oidaba adubu kanbiba mapu nahaki pap khaktang gi kokpiba mapu khaktang oiba adubu nahaki prabhu oiba Jesu aduna nahakpu kanbiba ngamoi aran kubam piba ngamoi marne adu Bible gi Jesu nate Jesu Christ kanbiba mapu ni aduga mahak prabhu ni
aduga nangam sung aina mahakku thajaba matamda aduga pap chenba man apaba wapa adu taraga pap tagi pungning hongduna mahakku thajaba matamda mahakku thajare bese kanbiba mapu amasung prabhu oinane meaning aibu pap tagi aduga pap ki atau mandagi aduga pap ki dandi dagi aduga siba dagi lomanai dana mang badagi kanbiba khaktang natana hinglingai punsi asidasu ayaki nungda lairiba pap sing asidagi kanbiduna ayaku matik mangal onthok pitriba matam adu phawba thawai asengbagi thabak subi bagi mapalna Khristagi saktam da onthok piba adugumba prabhune ayak pu norok tagi khaktang kanbina bagi damakta mahak lakhiba nate adubu Mahakki ningthau leibakta Mahakki manai ama oina Mahakki yathangi makhada hingadauba ayhaki punsini. That's Christian life. Adu Christian punsini. Aduga haibaduna soktaba punsigi jaga amata leite singu manungda hingba punsi siluki mapanda hingba punsi naitom oin hingba punsi imung de hingba punsi naha amoin hingba punsi yum palaba matai mano amoin hingba punsi satra amo oin hingba punsi hingba punsi jaga mapam khudimak ti hingba matamda jisu du kanbiba mapusune aduga ma prabhu sune aduga manaba maong aduda hingdaba khudingmak sing adu kanbiba mapukari sargada pubigada ba pap khakta makokpiba jisu adubu haiba illasu yaba indasu yaba iningagana inba iningdragana tokpa maanga taibang pambada maki matiki makhada pikraba hiram khudingmak sing luchingba sing pastor aduga maanga pikraba singlup ki meeoi sing khudingmak sing adugi makha poni hingbado hiningba matamda hingba yaba aina pamaga hingni pamdraga hingoi adugi mongode hingba punsi adu bisil na Christian ki punsi mahing nate. Adugum na hingba punsi mahing adu. Jackson nga ba punsi mahing ne. Kini nga ba punsi mahing ne. Hoy mapam masal like rab akoy khudi maghiram amana traga amada khang na musung khang na chin thi ba mi sing ne. Akoy ki punsi da oy de ba ngang ba matam sing le. Akoy chin thiba matam sing le mapura bena magi nupi da chin thiba matam sing le magi nupi na magi mapura bena chin thiba matam sing le macha sing le mama mapana macha da pastor na aduga pastor na sino ki member sing na pastor da singlu masel gi mag da chin thiba matam sing le adubu hai ba chin thiba khuding mag sing minam ba khuding mag sing adu Esorgi mapamda yazabaglunan pukning hongbada pap ado haidok saba matamda kokpi gadauba amasung maning halaktuna asengba punsi chakot pa yaba maongda amuk hanna onthok pa yaba chinthiba sing aduba sigi chinthiba sidi Esorga amasung nahaka lainariba mari aduda chinthiba ama oina punsi hingduna mangki boiba tharagani nungsibagi chiluna amasung marub kiningai ne nahaki lomanai da thawai aduga sanabane jonam hom sida iribase sina nominal Christian gi sina mingtagi Christian gi asina asengba Christian sing adu khaga amata ira pone asigi chithi se ani mak to yawba mafam adu tane asigi chithi se papa matam da su karam haina asengba thajaba amsung sengdaba thajaba adu or jon gi londa Esorbu khangba amsung khangdaba du karam haina khangani Esorbu ta singna khangba mi sing adu na de aina tariba wahai sing Aigi punsi se asum haine hingbra ai punsi se mato asigum noibra Prabhu ai thamoi thidok pe Prabhu nahaki wahai se sandok lingai amasung nahaki wahai se pani matam de Prabhu ai mamang hapta ki numit singda Prabhu nahang aingon pine bikraba ai bu hingna bidam nah tamikraba ai punsi ke jaga sing asida ai hak nahak pu khangda amagum ne hingba hagi punsi karamba jaga sing lai adugi chang yeng ba du galoina
aduga chang yengba matamda hiram amma natraga amma askum obi ta prabhu pap chenba aibu nungsibi aibu chanbi aibu kokpi prabhu asigi aswonba asina aiha pungam hanbigano asigi maramdi aiha na pu khangba punsi aduda hingi haina haibase aiha tarang khangna khangba pame aiha ki punsi asigi ha ki thawai asigi aiha khulok pisana aiha pamde aiha pu chanbi papi aibu nungsibi aiha pu minungsi utpi lumda masung luna machet amatada adugi pabudu ishori thawaina wahai ma ki wahi upirakpo oiba targadi thidokpagi mapalna taramgani tagani ningdagi oiba Christian ishori thawjal laithong loba Christian sing masana Christian coach ishori thawjal amasung isorbu khangbadu line la thoba Christian sing nade kanbire kan do taras ai Christian orana ai katana te tavis mo chu taramina o shori kokpi hai ai dai ai katana te haidok te biwana si laibu loini mak am draga ma da loini mak taramne sida ai ne wasalaga kaduna de after all Pop yam from that. Magi told him to do him yam, right? Aran Kubam, Mang Banide, right? Ishwara Masung, Jisu Khristagi Makuta, Chena Lakre, Alna Krishna Kari Haikre, Kanamat and Agikutagi Munbangam, right? Ha, Matam lady, do. Why is one with this all have become? Matam lady. Ahan bagi tu na akuan bagi wakal asida nahak nasagi aikoi aino isorgi wapau sandok langi matam wahai parangi matam tu isorgi thawain aikoi hiram ma me ka wapau gi mapal oigera aduga isorgi wahai pa bada oigera thajabasing punni na bada oigera prathana toba matam do oigera isa gi bible pa ba matam do oigera aduga youtube da wapau sing ta ba matam do oigera amni ku pungja asida su Isorna ason basing amasung pap sing amasung kay matik chada basing adu urpi rakpa matamda aikoi isa gi punsi adu gi thidok pa haudana isa gi pap amasung ason basing adu wakal amata taudana hongbagi chaubagi hongbi gi pap adu gi ai mangna phami ai tungna phami asigi pastor ju toramgani asigi deacon ju toramgani asigi staff sing ju toramgani adu gi asigi ichi now ju tor adu gi khutombi adum thillaga ai di matam lairi ai di ason bane ai di matik chade adum hingaga leibo iba takdi adudo kiningai oiba sakhine thaja besil announcing isorgi wahaigi mapalna aikoi gi punsida utpi rakpa aikoi gi asonba khuding maksing adu aikoi na tauba lepna na ba aduga maaki minungsigi mamanga laktuna pap kokpi duna mahaki masana pa Khristagi sakam onthok na bagi damta piba achaba tanjane nungsida bagi nathe aduga azai mirai rage ngasi katang ne amukata ne kaji ai katara mayam ta onda mayam ngang ta mayam dikna ta nong phadokpu aludum toroga leibo oiba taraga de section view kiningai ne adu kiningai ne aina mapu khangi haiba kanaguma man hairaga mahakki yathangsing ngaktrabadi mahak minam bane achumbadu mangonda leite mahakki wahai khuding maksing adu wahan thok yaudaba arumba yaudaba yangba kanbiba ngamoidoba wahai sing ngaktane aduga mising karam mino John katana nati hai titana aduga anu walep ne bagi laimai khuding maksing or ari walep ne bada pabo iba tagadi adum uba phangani adu titana hai wai de tita pandu amma pada taratruk karamba mino sigi missing se makhoina isorbu khange di hai adubu makhoina tawthoklakpa thabak sing aduda mahakpu yade
Isor khangye di haiba adu ma gi thabuk wangang sangang sajat lichat khan ba wakhal de yor setorak pa phizol mathan de hingba punsi de hero kan de sinu manung de hingba punsi mapan hingba punsi thajaba singlone badana ama thajaba singlone thajaba singlone badana ama adu ga isor khang ba marup sing mark lone badana ama isor khang de ba sing mark lone badana ama WhatsApp group ama dana ama Christian gi WhatsApp group tana ama atopa WhatsApp group tana ama adu de gi Instagram social media sing handling sing pai ba matamda adu so Christian go oiba account ama adu ga Christian na tabagi oiba account ama double handling double meaning life nomaising numitana ama ningthoka ba dagina thang san numit phau budana ama ta ja basically na sing ani am kiningai oiba punsi ni ai koi jackson ja duguma punsi du dagi ai koi adu gi punsi sing adu de hingba oi thok mi sing ngak ten maram de ko gi thamoi minam chawe amasung pap ki mamung le mi sing ngak ten adun tidan hai wai da adu makon da lu thabak sing adu ma pu ya de makoi tukuchiningai oiba hai ba indaba see hai ba indaba amasung apa thabak kidamak karisu kana da ba mi sing ne chinti ba mi sing hai ba indaba sing apa thabak kidamak ta machet ama ta kana da ba mi sing Khristagi mingena thian ba mi sing Singluki asengba adubu hena mangthokan ba mising apa ba wapau gi sakhi adubu hena yanghan ba mising chin thi ba sing tausin na ba sing sasin na ba sing man har ga har ba man ba asi wa ha Johanna ma gi pandu ama gi pada taruk to ma kare hai kare ai kuna ma ka saruk phangmina bani har karamba mak isor karamba isor mangalo bisor aduga sawaru phangmina bani haraga amamba chala badi kaino mangan sor phangmina badi mangal gi isor duga sor phangmina badi mangal chatpa aduga chama hai bisor du khang boi ba taraga de ma ki yathangsing du khang le hai na hai ne ma ki yathangsing du khang boi ba taraga de ma ku khang ba du ima pa or ga du kaino ma ki hai ba inba ma ki hai ba du inda boi ba taraga de ma khang de it's as simple as that adun asigi matang sa nang musungay na ngasig numit hangga do buhangan sini ai hak Esorbu khang mimara aduga hairiba ai hak Esorbu ai hang khangi haina hairiba se ai hang nomo gi panda mi pal ai hak na Christian amoni hingba punsi asida leningu mafamda leiba matam da su naitom leiba matamda mising leiba matamda nomaising numita ningthokabadagina thangja phawbasda ai hangni hingliba punsi mahing ai hakna khaliba wakhal makhal ai hakna chatliba hagi punsigi machat ai haki ichat ito hiram khudingmak sing asida ai hak isorgi haiba inba mimara mapurba moina ai haki nupibu ai haki isorna haiba adugi matung inna adu induna ai haki nupibu nungsi bagalona chingliba mapurba moidriba adugi nupiye moina ai haki isorna ai hakna khangli harbi isor asina pamba maongda asengbagi punsida ai haki nupi aingondagi mahangna pamliba ai haki ipuroiba nungsi bagalona mahaki makhapone hingba punsi asida ai haki hingliba adugi hingna ba honriba haiba inba nupi am hak oibra mama mapa mo in si wang sang pham thu macha sing ama oina su aduga naha moina satra ama oina thabak tawriba ama oina thabak phangdriba ama oina thabak thiriba ama oina exam gi damak to honriba sing ama oina satra oirba ama oina ai hak na university da hingliba punsi mahing asida ai hak isori haiba inba mahingda ai hak hingliba ai haki akoibda leiba isor khangdaba mi sing asina ai haki isori haiba inbagi punsi asi ai ngonagi makoina ubra ai hak satra ama oina ai hak isori haiba ilibra exam gi damak to honariba sing nasu ai hak na ai haki exam gi damak to honariba mahotna asi ai hak na khangle haina haib isor adugi makhapon bagalona na mahaki haiba inba mongol ai haki exam gi damak to honariba
ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯒꯗꯧꯕ ꯋꯥꯍꯪ ꯑꯗꯨꯅꯤ ꯋꯥꯍꯪ ꯍꯪꯁꯦ ꯆꯥꯡ ꯌꯦꯡꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯆꯥꯡ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯤꯕ ꯃꯇꯝ ꯑꯁꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨ ꯎꯠꯄꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯉꯣꯟ ꯆꯪꯁꯤꯟꯖꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯤꯡꯂꯛꯄ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯗꯅ ꯑꯗꯨꯝ ꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛ ꯅꯁꯥꯕꯨ ꯐꯪꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ngasi nahaki aran khum gi numine nahaki paap udagi pukning hongduna Kristabu thajarak matamda nahaki paap udagi kokpi gane aduna kaino asengba Christian khudingmagna Esorgi yathangsing haiba in gane angka thiroi angka tawroi aduga haibadu makhatana aikoi mayek singna yengminarakse Christian madi uba phangadu kaino Esorgi haiba inba Mahak Esor khangai haiba kramane khangani Esorgi haiba inbagi mapalna kari mag man haiba in gidu se what's the motivation verse 5 adu mahaki wa ngak pasi mana ona taina na hairi se chin thiba duga thidaba aduga mahana khona adubu meaning adugi why he is contrasting here adubu mahaki wa ngak pa mangonda mahaki nungsiba du mapung phahal What's the motivation? Love for God. Esorbu nungsibagi maramna. Now, mafam asida haiba maong ase asengba thajaba khudingmak singda Esorbu nungsiba se amakpa amata yaudana mapung pungpha pharaba maong aduda nungsirna adugi make aduda natte Johanna seasonariba make se aikhogi nungsiba khudimak mapung phade aikhogi paaptagi aikhogi pungning hongbusu mapung phade karisu aikhogi thajabasu karisu mapung phade adugi perfect love ki perfection ko mapung phaba nungsibadugi mapung phaba adugi matangda natte mafamasida John maru oina hairise asi context asigi matungina in yengboy batagadi karino aikhoina chapter 1 dagi mathang urakhibado mahakka saruk phangminaraga Mahakka lonena chatpa mahak chali badu de chatpa lai mangal saruk phangmina ba man namara morakanda mangal chatpa adu miyang poi bata kaino haibe inba aduga aikhoina am ureido kaino verse 3 da Esorbu khangbagi matang dani mapu khangba duna ma khangba du kamane khanggani mahaki yathangakpagi mapalna khanggani na adu oiba targadi the context informs the meaning of the text context tuna asida John gi wakal lei magi wakalon aduna asigi karamba maru oina kari wahai mahaki nungsiba adu mapung phale asigi wahai ase gi wahan thok akhoi pigani mafam asida Johan ma hairiba sing Esorna akhoi ngondu utpiraba nungsiba adugi maramda matangda maru oina natte adubu thajaba amana Esor ngonda leiba nungsiba adugi matangda now adu oiba tagade karamba maike da Johanna karigum akhoi nungsibe se mapung phadaba nungsiba oiba tagade karamba maike da no Johanna Esorgi nungsiba adu mapung phabo hele haina haiba se ya adu bhab tanana bagida maktadi karamba maike da nungsiba ase mapung phariba ai hak ni Esorbu nungsi haiba oiba taragati maki haiba ni matangda adune mahana verse 5 da horkibado adu maki wa ngakpa mangonda karamaina matolo moino haki nungsibado maki haibe inba matamda maki wa ngakpa matamda tada bisili nausung mafam asida Johanna haiba wahai ase ahan ba wahai pareng adu de yengse adu maki wa ngakpa mangonda Now, asigi wa ngakpa khudingmak sing ase aduga asigi sentence apumba se yang pamatam aikoina khanbe aikogi pangalda aikogi losingda aikogi gyanda aikogi thokoi sona thado aikoina tawbudu amagumna adu asingbagi din natte maramdi mahaki wa ngakpa ase thajaba khudingmak singna oigetaubugi thodok hedokpa maramdi Esorna tawbiraba thabak adugi mapalne aduga haiba thabak adu karino Ezekiel padu kunthraga tarugi pada kunga taret aiko yengboiba taragadi haiba dusu anobu walebna bada Esorna piba wasakpa adugi manung chale adugi wasakpa mane adugi kunthra tarugi pada kunga taret kariyai aduga aina aigi thawai na khoi nungna thambigani nakhoibu aigi pathap sing adugi matuina chalhangani aduga nakhoina aigi wayel sing ngakani amasung taugani
Asi thazaba khudingmaksingna hinggadaba punsi mahinga dune. Maramdi adu oinanabagidamagte Isorna anoba thamoi anoba thawai hapchanbire. Aduga hariba wahai asigi mapal hariba Isorgi thabak asigi mapalna hariba Isorgi thabak asida aikoina semen faith pakraba adugumna asise kaino asigi thabak se kaino sengan bibagi thabak ne adubu sengan bibagi thabak se karam kandagi haukhre aikoi bu nauna pohan biba matam adudagi aikoina nauna pokpa matam da Isorna koida anoba thamoi masung anoba thawai aikoida pinabire adugi mapalna aikoida Isorbu nungsiba Isorgi yathang inningba aduga Isorgi thaujal adugi mapalna chaukhatningba masung thaujal adubu lumna loba magi minungsi adubu hena khangba masung khanggraba khudimak sing adubu lumna loba adu aikoida ibungo mahangna hapire maramdi again Khristada kanagumana Khristada lairabadi anisuba Korinthia padu manga kanagumana Khristada lairabadi Mahakki anubu khuchemni ariba pot makai lanthokre yengo pot makai inau nauragle Thada bisilina sing Isorna tobirba thabak adugi mapalna aikoida Mahakki adugi thabak aduda Mahakki nungsiba aikoida hana utpire aduga adugi nungsiba adu aikoida karam haina Mahakki mhamna pibage Mahakku nungsibada Again, aduna hakna hai kibado mapamasida absolutely mapamasida hai ribase aikoina Isorda utpa nungsiba adugi matangdane adubu haiba nungsibado aikoidagi tholakpa isadagi sungakanda tholakpa nungsiba amagumna aikoina wakal khanba oiba tagadi adu langani mangde jona makha tarakpa harakane aikoina Mahakku nungsi karigi maramna mahana kiba hana nungsiba riba aduna maram oraga thada bisil now saying aikoina Isorbu nungsi riba ase matam pummada paukhum mamane It's always a response. Our love for God is always a response for something that He has done to us and for us. Nangamasung aingonda aikoi amamamda aduga aikoi gidamakta mahakna tawbikraba hiram khara aduna maram oraga piba paukhum ngakta na aikoina Isorda nungsiba ase. Our love for God is our response for His love towards us. Aikoina Mahakku nungsizaba ase mahakna aikoiba nungsizabagi maramna piba aikoigi paukhumne maramdi Isorgi nungsiba adudagi lakadawada Mahakku nungsiba ate amata nate aduna hariba nungsiba aduda kaidawe Mahakki yathang ille You see hariba Isorgi thabak aduda Aikoi Mahakki yathang inba sing ore aduna Jonah harise Isorgi yathang inba khudingmak sing adu nungsibadagine nungsibada maram oge nungsibadagi nataba oiba targadi adu chang yenggadaba mafamne adu Jonah haribase aikoi bhap tapam thoe maramdi hauji matamda aikoi hingliba tabang palsi karam makhalgi tabang palno nungsibaga makhaponbaga nungsibaga tung inbaga nungsibaga haib inbaga nungsibaga thazabayan lepaga ani ase chatminaba yadaba amagumna nungsiradi kari aigananga manai aduna kaisu haib inbagi mathau tantraba amagumna right karigumba ai luchingmana ai bu nungsiba oiba targadi ai magi haib inda oiba targadi adum nungsibifam thoina o ai bu nungsibiba oiba targadi ai aningba pamadu dum tohanba From Tohanfam Toina, Aigi Harago do Budu Katang. Tada Bisil House and Christian Punsi say, I could bu Harao and Bataboxing no Katang Tona with the Kubuk can be benete. I could a sing boy and I could a sing boy and the Bataboxing Tona with the Magda can be benete. Amana. Don't do what makes you happy, do what makes you holy. Adu Pamgande. Maramdi. Asing bagi punsi de chakhat na bagi da mak tawba thaba khudimak sing se agoi hakchang gi aningba apam bagi wang ma da adumak adum oigel le pap thadok na bahai ba pamgan de Isor khangdaba in thajaba naha singi mark Isor khangdaba singa nungsinaganu haina haiba wahai se polum mo chawbane phataba sing amasung sengdaba sing adudagi thokna ba hai ba se achawba thabak ma Singlup lum na lobagi mapalna singlup Isorna pina bigraba pangal khudimak sing aduda thogul tawna bamasung seba tawna bugida mag haim se kaya pamgande ho Thada bizena sing Jonah verse 5 was the yamma mixing in English isn't Aikoi gi haibe inba adugi mapalna aikoi ni hen na dum khanga duise aikoi ne Isor ngon da leba nungsibad asengban haina haibadane Now again
ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯕꯥꯏꯕꯜꯅ ꯇꯝꯕꯤꯔꯤꯁꯦ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯔꯥꯟ ꯈꯨꯕꯝ ꯃꯥꯡꯕ ꯅꯥꯏꯗꯦ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯕ ꯅꯥꯏꯗꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯣ ꯀꯔꯤ ꯃꯄꯥꯜꯅ ꯐꯪꯕꯅꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯪꯗ ꯊꯥꯖꯕ ꯈꯛꯀꯤ ꯃꯄꯥꯜꯅ ꯊꯧꯖꯥꯜ ꯈꯛꯇꯅ ꯐꯪꯕꯅꯤ ꯊꯕꯛꯅ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯠꯇꯒꯤ ꯃꯍꯩ ꯑꯃꯠꯇ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯜꯗ ꯊꯥꯖꯕꯅ ꯐꯪꯂꯕ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯜꯗ ꯊꯥꯖꯕ ꯑꯗꯨꯅ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨꯁꯨ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕ ꯏꯁꯣꯔꯗꯨꯗ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯍꯦꯟꯅ ꯏꯆꯥꯎ ꯆꯥꯎꯅ ꯎꯕ ꯐꯪꯒꯅꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕ ꯃꯇꯝꯗ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯔꯝꯕꯁꯤꯡꯅꯤ ꯖꯣꯍꯥꯟ 13:12 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ 14:21 ꯑꯩ ꯌꯥꯊꯪꯁꯤꯡ ꯐꯪꯂꯕ ꯑꯃꯁꯨꯡ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯥꯡꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯏꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯒꯅꯤ ꯑꯃꯁꯨꯡ ꯏꯁꯥ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯅꯤ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯀꯅꯤ ꯃꯤꯅꯤꯡ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯄꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯐꯪꯂꯕ ꯑꯗꯨꯒ ꯑꯗꯨ ꯇꯧꯕꯗꯨꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯗꯨꯕꯨ ꯐꯪꯂꯤꯕ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨ ꯎꯠꯄꯅꯦ ꯑꯗꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯜꯂꯤꯉꯩ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯍꯥꯛ ꯈꯪꯉꯦ ꯍꯥꯏꯕ ꯍꯦꯟꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯜꯂꯤꯉꯩ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯎꯠꯄꯤꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯔꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯜꯂꯣꯏꯗꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯐꯦꯠꯇꯪ ꯋꯥꯈꯜ ꯈꯜꯂꯀꯥꯟꯗ ꯌꯦꯡꯕꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯞ ꯑꯃꯁꯨꯡ ꯑꯌꯣꯜ ꯑꯔꯥꯟꯗ ꯏꯁꯣꯔꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯃꯍꯥꯛꯄු ꯌꯥꯗꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯕ ꯉꯝꯅꯔꯣꯏꯗꯕ ꯀꯣꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯉꯩ ꯃꯃꯥꯡꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯃꯥ ꯏꯄꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯝ ꯃꯣꯛꯑꯦ ꯍꯥꯏꯕ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯈꯟꯕ ꯅꯨꯡꯁꯤꯅ ꯈꯟꯕ ꯍꯦ ꯑꯁꯤꯁꯤꯃꯗꯤ ꯅꯤꯁꯥ ꯆꯥꯗꯦ ꯍꯦ ꯑꯁꯤꯁꯤꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯜꯂꯦ ꯍꯦꯅ ꯌꯥꯝꯅ ꯂꯩꯀꯥꯏꯅꯁꯨ ꯋꯥꯡꯅ ꯈꯟꯕ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯥꯖꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯩꯁా ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯒ ꯏꯚꯟ ꯃꯍꯩ ꯃꯁꯤꯡꯗ ꯌꯥꯝꯅ ꯐꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯁꯥ ꯌꯥꯎꯗꯕꯁꯤꯡꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯔꯝꯕꯁꯤꯡꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯐꯪꯂꯝꯒꯗꯕ ꯃꯤꯁꯤꯡꯅꯤ ꯅꯣꯔꯣꯛ ꯐꯪꯂꯝꯒꯗꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯕ ꯉꯝꯂꯔꯣꯏꯗꯕ ꯀꯣꯝ ꯑꯗꯨꯒꯤ ꯀꯟꯕꯤꯕ ꯉꯝꯕ ꯏꯃꯥ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯊꯥꯒꯠꯄꯤꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯡꯆꯠ ꯑꯗꯨꯒ ꯍꯤꯔꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯃꯍꯥꯛꯀꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯄꯥꯞ ꯆꯦꯟꯗꯕ ꯄꯥꯞ ꯌꯥꯎꯗꯕ ꯄꯥꯞ ꯈꯪꯗꯕ ꯙꯔꯃ ꯆꯦꯟꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯥꯞ चेंबा महाकी मार्क्ता लैबा नोरोक फंगबदा मतिक चारबा अमसुंग सेंगदबा नंग अमसुंग अईगिदमक्ता अईखोईगी मफमदा अईखोईगी दमक्ता मांग ताइबंग पामबदा मी अमा ओइन असेंगबी मेरीगी गर्भदा सायोंदुना लागलगा नंग अमसुंग अनी हिंगबा ngamlaroidauba dharma chenbagi punsi du mahangna hinglaga nang amasung aina sigedaba masi aduda isorgi asauba khudingmak sing adu अईखोईगी mahutta अईखोईगी mafamda अईखोईगी damakta mahak pu nungsijaba amasung mahakna nungsijaba mapa isor adudagi अईखोईगी पाप की मरमगी damakta mahakna loinamak thakhi aduga mahak sigi अईखोईना sigedaba masida ikaibna thanba chainana thanba aduga awabana thanba masida aduga mahak humni subu numida hingatki aduga hairiba Krista aduda अईखोईना अईखोईगी पापगी पुनिंग होंगदुना थाजदबा matam aduda ताइबंग पानबगी लंथुमना ताइबंग पानबगी मिंचतना अईखोईना ओइरंबा पुंसी अदुना अईखोईगी ओइरंबा लेरंबा मिंचत खुदिंगमक्सिंग अदुना फावुस पीबा ngamloroidauba अईखोई कैर लेकायना अईखोई इमा इपाना अईखोई नुंसिबा नुपीना नुपाना इमुंग मनुंगना कना अमतना अमसुंग करी अमतना पीबा ngamloroidauba लोंबा नाइदेबा पुंसी
ꯄꯨꯟꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯒꯤ ꯀꯣꯛꯄꯤꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯗ ꯎꯠꯄꯤ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯑꯆꯧꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯗ ꯇꯧꯕꯤꯈ꯭ꯔꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯦ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯗ ꯁꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯍꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯌꯦꯡꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯖꯔꯦ ꯑꯗꯨꯒ ꯎꯖꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯦ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯤ ꯉꯥꯛꯂꯣꯏ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯂꯤꯅꯣ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯅ ꯈꯪꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕ ꯑꯁꯤ ꯏꯟꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯉꯣꯟꯗꯒꯤ ꯇꯥꯏꯕꯪ ꯄꯥꯝꯕꯅ ꯃꯉꯣꯟꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯉꯣꯟꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥꯅ ꯃꯉꯣꯟꯗꯒꯤ ꯃꯤꯡꯆꯠꯅ ꯃꯉꯣꯟꯗꯒꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯤꯕꯅ ꯃꯉꯣꯟꯗꯒꯤ ꯑꯐꯕ ꯀꯦꯔꯤꯌꯔꯅ ꯃꯉꯣꯟꯗꯒꯤ ꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯥꯒꯠꯄꯤꯕꯗꯨꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯗꯣꯏꯅꯣ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯀꯟꯕꯤꯕꯗꯤ ꯅꯠꯇꯦꯅ ꯀꯟꯕꯤꯕꯁꯨ ꯉꯝꯂꯣꯏ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯀꯟꯕꯤꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯤꯡꯒꯗꯧꯕ ꯂꯃꯟ ꯑꯃꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟꯕꯨ ꯅꯆꯥ ꯍꯥꯏꯅ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯁꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯑꯩꯈꯣꯏ ꯁꯤꯡꯕ ꯉꯝꯃꯣꯏ ꯏꯃꯥꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕు ꯄꯤꯊꯛꯂꯛꯈꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯆꯍꯤ 2-3 ꯃꯨꯛꯇꯅꯤ ꯑꯗꯨ ꯆꯍꯤ 2-3 ꯑꯗꯨꯗ ꯏꯃꯥꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯁꯤꯅ ꯐꯥꯎꯕꯗ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯕ ꯑꯩꯈꯣꯏꯅ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯕꯤꯔꯒ ꯁꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯌꯧꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯅ ꯑꯥꯏꯖꯥꯌꯥꯗ ꯃꯕꯨꯛ ꯄꯤꯊꯛꯂꯤꯕ ꯃꯃꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯕ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯄꯥꯎꯈꯨꯝꯗꯤ ꯀꯩꯅꯣ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯕꯁꯨ ꯑꯩꯍꯥꯛꯅꯗꯤ ꯅꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯂꯣꯏ That's a love ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯏꯁꯣꯔꯗꯒꯤ ꯐꯪꯂꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯊꯨꯝꯍꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯔꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗꯕ ꯑꯩꯈꯣꯏ ꯇꯧꯔꯣꯏꯅ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏ ꯖꯣꯍꯥꯟ 2 ꯀꯣꯔꯤꯟꯊꯤꯌꯥ 13:13-5 ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯟꯕꯤ This is Christian life The love of Christ has captured me ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯅꯨꯡ ꯄꯥꯟ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯋꯥꯈꯜ ꯏꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯐꯥꯖꯟꯕꯤꯔꯦ ꯀꯔꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ Let's continue ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯤꯕꯤꯕ ꯃꯔꯝꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯤꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯂꯦ It's gospel ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯊꯥꯖꯔꯛꯈ꯭ꯔꯕ ꯑꯐꯕ ꯋꯥꯄꯥꯎꯁꯤꯗ ꯖꯣꯟꯅ ꯍꯥꯏꯔꯤꯁꯦ Paul hires in verse 15 aduga hinglibasingna meaning kanbiba phangduna Christian ama oina leiba khudingmaksing aduna makhoi masagi damak amuk han hingdaduna makhoi mahutta sibikhiduna amuk hingatkraba mahaki damagi hingnanaba mahakna mi pumnamaki damak sibira you see now you see Johanna adubu mahaki wa ngakpa mangunda mahaki nungsiba adu mapung phale haina sa mayek sengra asigi nungsiba asine
Haiba Isorgi yathang khudingmaksing ngakadoribase maramdi asigi nungsiba asina phajallaba mipum khudingmaksing aduna magi yathangsing thigani magi wahai pabagi mapalna nainabagi mapalna tabagi mapalna khangnaba honabagi mapalna aduga magi yathang adu hek khangbo oiba taragadi hek taba oiba taragadi wahang amata hangdana chingnaba amata leitana prabhu asina ki yathangni nahaki yathang ningthaugi yathang leibak ta phade aihapu nahaki yathang haiba inba mateng pangbiu nahaki nungsibana nahaki thaujana nahakna pina bikraba thaujal hiram khudingmaksing asina aihapu mateng pangbiu aihang nahaki haiba iningi maramdi aihang nahak punungsi nahak aigi han menungsibane nahak menungsiba atay kana amata leite aihang nahak punungsi maram asina hang nahaki haiba inba mateng pangbiu adu Christian amana asengba thajaba amana Isorgi amasung Isorbu nungsibagi maram na mahaki punsidagi uba phangado haiba inbagi punsi adune adu man hing matam aduda adagi mi aduna Isorbu nungsi ana haibadu asengbane akhona mangon lei haibasi masidagi akhona kari masidagi Mahakki yathangin Mahakki wangapa Mahakki haibin aduna akhoi haiba inba aduna akhoi sor khangi haina haiba katang khangan ba kakta nate mahakpu nungsi haina haiba du make sing utle aduga akhoi Khristagi amat oire haina haiba du hena koi mahek singale aduna man mafam sa hayes man akhoi gi haiba inba aduna akhoi haiba illiba do akhoi gi Khrist adu leibana maram oiragani adu orido kari gi damak to no man akhoi gi nungdo leiba Khrist adu mapa Isorbu nungsiba amasung mapa Isorbu khangba amasung mapa Isorbu haiba inba Christian aduga haiba Khrist aduga akhoi gi amat oiba taragadi Khrist na taibang pamda laringi matamda mahak aningbagi wangmada mahak thabak amat taude adu mapa gi aningbagi matungina mahak thabak adumak tawe ai butharak pai gi ipagi aningbagi matungina or haiba inba adu ai haki achapon adu Christian mahak amat oiba taragadi adu oigani adu thada bijing lamsa Christianity se chana pathap kharagi or se mapan thangi oiba punsi khara character transformational character akhoi licha sa khara hongdokhan bagi oiba aduguma dharma manate aduguma lining amanate Christianity se Christian gi lining se or Christian gi dharma se Isorgi thawai gi thabak ki mapana asiba thawai amabu hingat halaga mahakpu manungdagi hongdokpiduna पाप की मिनाय ओरम अमु धर्म चेनबगी मिनायदा हाइब इलमदबा अमबु हाइब इनबदा अदुगा धर्म चेरमदबा अमबु धर्म चेनबदा पापी अमबु असेंग बमी अमु ओइना होंगदोकपीबा लाइनिंग ने अदुना अदु ओइबना मरम ओइरगा अदुगा हाइब थबा खुदिमक्सिन ईश्वरन नुंसिबे तबे थबा खुदिमक्सिन मरम ओइरगा क्रिश्चियन अमना हाइब इलक्पा खुदिंगमक्सिंग असे ईश्वरगी हाइब इलक्पा खुदिंगमक्सिंग असे महाक सोनबगी मरमनसु नते महाक मी कीबगी मरमनसु नते महाक मी सिंगना नुंसिबिनबगी दमकसु नते अदुबु महाक ईश्वरबु नुंसिबिदुना मरम ओरगा this is a life of love. It's a life of love because it is a rule of love. Nungsibagi sana pathapsing nungsibadagi nungsibada tauba amasung inba yathangsing. Verse 6. Kanaguma mana Jesu dileng nilai harabadi mahak na chatlambagumna mahak magna su chatpatai. Jesu Christ na karmana hagar mana John pun tara mangadu tambibi matamda ay ngonda itatatana layo aduga ihang na konda itatatana layo. Aduna sige itatatana layo bagi matang si Johan na mungmaki verse 5 kilo sa lagpado dagi dumpure. Mangonda layo meaning itatatana layo. Jesu Christ hai bidu karmana khanggani Mahakki yathang inbagi maramna. Oh adu oiba taragadi. Adu oiba taragadi. Verse 6. It's a logical conclusion. Karigumba Esorbu amasung Khristagi khangbagi mapalna aikoi Esorbu amasung Khristagi khanglaba mahakpu nungsiraba aduga aikoi mangonda leiraba adu oiba taragadi aikoi punsido kana mangani Khrista karam haina chatkani Khristagumna kana manget kana manana bugidama Khrista manana bugidama Maraming thaza bisili na sing. Aikoi kudimok sing se matau tamba missing. We are
imitators. All of us. Aiko loinamak. Nung ti kuding ki aiko hiram amma nantraga amma matau tamba missing. Now kanagi matau tamba no adu ne kenari se. Adu aiko matau tamba sing Instagram de yengba reels sing, YouTube de yengba video sing, paba lyrics sing. Adu uba missing. Ima ipa aiko bidale missing. Aiko loinamak matau tamba missing aktene. Aiko nung ti kuding ki matau amma tamba lepte. Adu ma aiko matau tamba. Even no ajing nimita laku matam so aiko matau tamba missing aktene. Adu Christian amagi damak ta oina di aiko ni ihan hana khwaidagi maru oina amasung suksoi soidana matau tamgado bodo kanano Krista adune baba masada hari kana gumba mi amana jisu de lengdan lei harabadi maramdi mangona kamana lengdan leino ma ki wahai pa bagi mapana ma ki wahai de ma ki hai bin bagi mapana ma ki mi single lei mina bagi mapana adu Krista da tatna lei bagi amasung lengdan lei bagi Krista ga lonena lei bagi sakini adu oiba taragadi mahang na chalam bagum chat patar na karmaina kani da makam mahang na harvest na John padam tara gum de padara mangada Jesu Christ na magi sebok sing aduga mathak thang magi ka adu ma ki tambi badu da kari ha mahang na magi sebok sing ma kong hambi matam khudi mo sing aduda adu awai ko to matam na Christ na haki badu kari no ayang to thabo khudi mo sing asana khogi da makta pantam na koina to na bu example ahan ba Korinthia pandu tara ma pada amma da kari ai hang na phona ai hang na Khristagi matau tambagum na koina ai hang matau tambi imitate me as I imitate Christ adu ke fisa pandu manga pada ani da kari hai isor nung sibe macha singum na ma ki matau tam first Peter pandu ani gi pada kun gma thoi da adu Peter gi wayang maramdi asi phawa na khoibu kobire Christian so ekoi gi damakta awaba khangkiba maramna na khoina Mahakki khongun liznaba aikoi gi damak khudam ama thambiramle aikoi gi tung ingadoba aikoi na tung ingadoba aikoi na matau lawgadoba aikoi na matau tamnuna chatkadoba meeoi adu Christian Krista adu oiba tari kamana magi matau tamgani aiko matam chu aiko sam sanghalaga or nga phawa jingi marakta dum leiraga or kano pum nai deba phijol masela adu imong na nate Krista kamana Kristana kamana taibang pangman ma kinki aiko na khangbam amadi karino mahak mapa isorgi mamangda adum hingpun suki. He lived his life before his father. Mapai sorgi mangda. Maki tauba chatpa lengba hiram khuding maksingda Krista mapai sorgi mamang de hingpun situ mahak hingki. Adu mai nang amusung su kramana mahak beto to utam ngani ai khoi punsi se isorgi mangda isorgi mamai gi mamangda ai khoi na ngangba wangang kanba wakal set pa pijat leiba main khuding maksing do isor na ai khoi gi imang de yenga leiba gumna marni mak da sang ai khoi gi imang da lei ai khoi na mangona gi lot pa ngamba kari amata leite pastor da gi lot pa yai sino member amana amata gi lot pa yai ima ipa da gi lot pa yai na khoi ima baba da gi lot pa yai maru mapang sandagi na khoi punsi lot pa yai ai ha gi punsi na khoi gi lot pa yai adubu ai ha isor gi mamai da gi mamang da gi ai ha lot pa amata ngamo chap mana na khoi su lot pa yaroi isor gi mamang him punsi hai bin bagi punsi Isu Christian na mahak na haibe inba adu cross mathag power. Getse maninda kare Prabhu tengora si ipa tengora angon nagi lothok pinagining bi or pati adu ek kining banatana na kining boy bi. Masana masabu yan sa punsi. Cross pam de Krista. Adu nang mujungay bukan binabagi da magkamahang na cross o kanki. Noluk pagi punsi. Ngak haigata bagi punsi ngak kanda bagi punsi kathok bagi punsi atopa singi damak ti hingba punsi har bu kudim ngi silna so ai ko Khristagi ura ba magi punsi singa dane adu ko jonam homsa har ba se kaino karugum har ba Christ adu ai ko amat oi har ba di adu ai ko mangon tatana lai haina hai ba oi ba tar ga ti ai ko magi matau tam ngani matau tam pham thoi tam de ba yaro
hangbe bo hangde ngasi gi numita nang amsung kana gi mato tamli bage naha ngasi gi numita kana gi mato tamli bage ngasi gi numita naha amsung hang na khali ba wakhal chali ba punsi machat imung yangsin ba maong yum koi ba maong satramon hing ba punsi honari bi hiram thabak hiram thoram khuding mak sing asida hiram khuding mak adu ai khoi gi nungda Krista adu nomonomangi panba mipalda hena aikoi Krista ki sakam do onthok podu ubra. Do you see Christ being formed in you every day? Na Krista ki sakam onthok libra. Hiram khudi makta. Na mak me to tam libra ngasi numita. I'm thada bi chil now saying hi ribadu. Hairibadu, Esorbu, nungsibagi, Mahakki khangbagi, Mahakatana laibagi, Sakin. I'm not the hype of Targadi. I couldn't yell Khristagi, chapter 2, verse 3-6. Asengba Taza Magi Punsidagi, so then Ubapanga Pusakano, Hybe inba. Adugi Hybe inba Punsiaduna, I koi buhena, Mike's and Kangala Katisakaino, I koi Sorbukangi, Christabukang. I koi Sorbunungsi. Krista bunungsi. Ai khoi Khristada lay. Aduga ai khoi Mahakki matau loba singoi. Haibin bagi mapa. Aduga ai khoi haibin kudimuk sing adu Mahakku nungsibagi mapalan. Pudhangam daba murmurum son bagi punsidu nate. Adu buthagat pagaloina ba ai hang nungsiriba Mahakku hena pelhaning magi punsidu. Wakal taus. Ngasi nang sungai hingi ba punsi. Ai khoi ason ma khuding maksing. Ai khoi awat ba khuding maksing. Ai khoi gi tawbang amda ba khuding maksing adu mayam o lairabasu. Hai ba khuding maksing adu golona. Isor gi nungsiba adu da ngajaduna Mahakku nungsibada. Mahakna pine bikraba thawjalgi hiram khudingma Mahakki wahai haizaba Mahakki mising khudingmak sing season aduna kui Mahakki haibe inbagi punsi du hingliba thajaba sing nangam sungai ngasi numita oibra chang yings adugi mapana akoi Mahakku khanghe bhena khanggani aduni Esorbu nungsibagi maramna Mahakki yathangsing inba adugi mapana asengba Khristagi tung inba meeoi amabu khanggani sin now sing ai khoi mi sing minam han gumse ai khoi isan isabu su minam jagumse maram de ai khoi na ai khoi isor ga leiner bi mari asigi matang na khoi na minam oi ba tar ga di ai khoi da makta mang janingai kiningai prana tos by sor Mahakki na pham da lak chaduna Mahakki thawjal gi mapalna nizari ai khoi bu Mahakki haibin bina chasing oi bagi punsi de henna hing beda mateng pangbi Prabhu haiba punsi sa chang yeng jaduna ai yasol musing musung pap singa khoi mai ok na jaduna Mahakki na pham da pap sing du gi pungning hong jaduna nang on lak chabagi punsi du hingjana bi da hang na piba amsung pibiba tanjan haiba khoi na khang jaduna noluk pada ai khoi Mahakki haibin punsi du chakona bu hona jabada mateng pangbi ipa ai khoi da leiba tarang khangba du ai khoi haiba inbadagi mayek singna khanggani haina haiba se asigi matang lai khoi bu minam hanbigana mahom sada ten krab khoi khudima pu kan bi ai mahom sada krab khoi khudima sing haiba sigi matang da minam ba sing oi gadu khoi bu kan bi andu bai khoi na ki thajal gi mapalna na ki nungsibagi mapalna du na ku nungsi jawa na ku khange haina khangbugi punsi du hingjaduna na ki mati mangal chahon punsi du dei khoi bu sisnabi Yesu Khristagi manager amen